BJP manungi lan kansilagli center nasu lumna lawa BJP gi masak naiba lusingba amana minister da free hand pibinaba khangankhrei minister singani hairak parigi phamta danaba CM sinbaromda onsilaglibra lusingba singadabani haiba BJP gi manungi lan nongmagi kansilagli Chief Minister N Biren Chief Minister phamdagi lauthokadabani haiba BJP gi manungi lan Delhi yaukrei mar asida BJP gi minister mari ngarang athengmada party president JP Nandaga unakre hairi CM singadabani haina BJP gi minister amadi MLA kharana aron balalong satharingai sairakta center nasu lumna lawa state asida leiriba BJP gi masak naiba lusingba amana minister N Berenda free hand pibinaba Union Home Minister Amit Shah yauna center gi masak naiba lusingba kharada khangankre hairi press na phangba paw amagi matung ina BJP gi masak naiba lusingba sina center gi lusingba kharada khangankhiba warol aduda pallibadi state asida leiriba BJP na lusingba lenga asi hena mara senaba amadi lakadoriba kumja English aniga kungani thoida pangthokadoriba taragani thoi suba Manipur Legislative Assembly mikhalda BJP na sauna mai pak pangamnaba amadi hauzik leiriba BJP manungi sarangnaba si leitanaba Manipur gi Minister N Berenda free hand PBU hairi warol asigi matung ina center gi maikei digi chatliba nongmanini asida Chief Minister da mari leinaba wafam khara khangalaklaba yai haina paw sina hairi amaromda lengak paibadi yawriba BJP gi minister khara sindoknaba center gi maikei di akanba wafam lakpadagi amadi BJP gi MLA singna minister singadabani haina akanba pressure pirakpadagi hauji lenga asida minister oiriba BJP gi minister mari masa gi minister phamdagi tadanaba Chief Minister sinbaromda changsilaglibra haibasi hangnarakli lenga asigi tam lusilakpa amadi mikhal naksilakpaga mari leinana BJP gi minister khara sindoktaba yaroi haiba high command gi ingit phangbadagi BJP gi minister mari amadi party asigi MLA khara punsinduna leader sinbaromda changsinbani haina BJP gi machin chatpa misa amana phongdorakli Minister Marigi Delhi Khongchat asi makoi gi minister phamdagi sindanaba amadi lenga asi hena mara setpa lenga ama oinaba center gi lusingmasingna taksinba satpa oiramba yai haina makhatari adobo minister Mari na Delhi de saliba Khongchat asigi matangna ngarang education minister TS Radeshamna paumisingda phongdoklambada Khongchat asi phan thadoknaba lenga asi hena mara senaba amadi lenga asi miyamna hena thajahanba center gi lusingbasing unaba satpane masida lusingba sinbaga mari leinadi haina ofamsing phongdoklamki haina su pausna makhatari atopa maroiba paw amana ADGP Arvind Kumar masa mathanta Nongmeina Kapsinjakhrei Manipur Police ki Law and Order ki Additional Director General of Police ADGP Arvind Kumar ngasi ayu anganbada masa mathanta masagi service gana kapsinjakhrei paws nai thodo asi ani suba Manipur Rifle Complex ta leiba mahaki official quarter da thokibane thodo odo hek thokpaga mahak awang BOC da leiba Rajmidi city da photkre hairi hiramasigi matangna Manipur gi Chief Minister su mafam aduda lakpaga yengsinduna lonena police na su thijinba hokre hairi thodo asi matau karamna thokibano haibigi chapchaba report laitri police officer asigi phibam yengsiladuna Manipur gi Chief Secretary J Suresh Babu na pamuisingda phongdokibada Arvind Kumar hauzik phawigi oina thoidokna mipainingai oidri mahak wari watai phajana sanaba ngamli mahaki phibam khara phagalakpaga makhatana hayeng chathanabagi damak Delhi da punaba sem sare hana phongdokhi ADGP Arvind Kumar Manipur gi kumja English maga samapan maudraga nithoi base ki IPS kedarni tha manga romgi mamang gi Manipur ADGP Law and Order oina lairakibane hana su pausna makhatana phongdorakli loisilakpada marueba content masang khatang mayamda share tawjaramge COVID-19 gi State Consultative Committee gi mifam pangthokhrei positive oikraba pradhan amadi volunteer ga naksin narubani haiba nipan amagasu positive oira henasu pausna makhatana phongdorakli thank you